yamna phajadaba khoi yamna sungak ningai oiba khoi thoiba lai irang sigi khudong cha haja batare khoi gi welcome to Tiger Road and German Road kai habagi sigi mathang jo khoi se khoi kangon kai na ching kokthok tuna khoi lambi semjalaiba amadi aron ma mi pusalakliba khulai pusalakliba je khoi mamang khang ure adubu ngasi fawda masi akakna lepo habagi thingbagi order si action no utpadi am ujajri haja batare ja aduga khoi gi masida khoi gi aron ba lambi habsida bu khoi phong na chatpa ya da ba lambi tongan ba khoi gi German Road Tiger Road kan thonjalaiba matang si khoi gi ngarang ta jo khoi court na chingi district sing da phawduna ring road sembagi thabak asi thingjanna khangala khre habagi order ju thokro samasi kari kamani yingbi ningi oja khoi Tiger Road German Road kaina ga khoi gi highway ju na taba khoi ching lambi daga thombi ri jo samasi masi kaino ne koina illegal immigrants mayam ama pusalaiba aduga illegal oiba khoi gi karbar mayam ama tawriba se sigi manungda khoi gi tasengna haragati drug karbar tawriba arm deal tawriba ade illicit trafficking mayam ama adagi even masugumba nathai chada mayam tawriba posting se siumba aron thuki lambi mayam ama mamang da koina khong lambi mayam ama singi sida khoi gi lei habisi khangam makanda phongna masigi se khong lambi nataba achaw lambi oina khoi gari achaw sing thaina ba ya ba apply to ya sema iba potse masigi se phongna sema isi magi source of financing krai de gino krai de gi paisa thadarak puno habja chaw question ama lei nge marakta makhoina even hojik lambi si koina irang je horok manung hodringai de gi dum seme masi khoi mete ma jama ama dum semba yawen tagi ko sumanta lambaduna ma subject creation oi che do adum yarom gani na khale adu masigi posting sida khoi semak pasi che Kambobi district tagina so sampur phawba madugi potu phawnaraga chatpa yabagi adum lambi ne makhoina plan torom basiko adu sigi lambi sing sina maram morakanda masi makhoina madugi as per report koina phangjab report matungina makhoina target toromba mogi leng asang basi 343 kilometers ne makhoina asang lambi yalami ba potse adu almost 342 kilometers si masi loining chitalera madraina khalle aduga koilas mak thadraga su proper RCC sik mayam tawni mai tawdraga su ko lambi chatpa yaba bokti oire moi chatoksin tawre se mayek seng khoi khangabani adu yam ngai ibase khoi haujik masigi lambi si ngasi heading karakanda loina mak thinge masi kokomida achauba credit ama schedule ama khoi tawjaningi maramdi chungba leiwa ki ona leriba CSO singi manungda kokomina chongthopira akanda kokomina khoi gi haukiba khoi gi August ki tarik kunda khoi aham boina National Green Tribunal Kolkata da masigi potsi tharakanda hai tareko even ani shuba hearing the September gi thamnung torgo October tai contract ahum suba aduga mari suba ngasai gi hearing ji December gi ngarang han tarik kulum doida tawi hana hariba potse masigi pot thingjel e hari potse yam nungai ba pot amani masi achauba Manipur imaleba iramdam se leiba praja ekoi khuding makki indigenous people kan ba pami ba khuding maksigi mai pak amasu oirena ais mai thamjage maramdi kai no hai kanda ekoina haujik ekoi masigi Tiger Road or German Road and Tholiba Potsi, Maming Jikrai de Thon Mono Haikanda, Moi Kuki Lalhoba, Ani leader, Ani Tiger have to German have to Mingda, Mokoi Lepakanda, Mokoi Kuki, UPFK, and all the Yaribo Mokoi, Su signed over the Yaribo Mokoi, Potosi, Mokoi, Lepakanda, Haitan Mokoi Yauna, Koi, Madugi, cannot over the Tag, Lep, Photo Namaga, Koi, social media, sing the Toki, Queen of them Ugreb. Masigi Posiso Amuk, Kaino Haikanda, Quina, National Green Tribunal, the Tabakana Yaukre, and Rang, Koi Kokomi. Kenona atoguna thamgi wafum da ekoi sengna madugi pot statement ju koi taba phangjakre adubu masigi flag up tawu matam da kanana togi haibase madugi pot ngarang ekoi masi palawdaga ju koi thamjage maramdi kainoda ekoi any cookie tribe haiba pot se koina muthatla kanda manipugi irang se ekoi nemthaga dabani irang peace lakani aruga masi deport of thokra kanda illegal immigration je hiring ai marakta masigi flag up se cycle gi MLA kim yaw hanching haiba mana Tauki, Masigi, any cookie type the Karaki mana, Tiger Road, have a posse, Masigi Posigi, cannot overflake wasing mana Tauki without legal and environmental procedures or other statutory approval. Amata Yaudana, Mana Aduki Tauki. Adana Haujiksi, Siguma Port Mayam Tauxilation Masi, Karino Hakan Equina, Puari later Kunai di Maduki Tawa Yaug the Burger, Pankak Wayna, Kangatsana, Halaman Miamna, Akangamiam, Hiremi Pose, Makoja Amu Webina, history Siamna Hotnaba, Adagi, Naba Gasagi, Tongan Lalong Mayam, Yasalaga, Masagi, Maram Sana, Honorakoda, Siguma Mayam, Singimogi illegal, sing practice the way and about Port and Kali. Adubu, Tribunal, the Masigi, Kari Haita, World Cookie Joe Council, Hansen Tiger German Road, Kimatanga, Matam Lorogalebase, Yararoi Hana Tribunal, Aroi Boina, February, 2nd February 2026, Aroi, final hearing, Matogani, Tai, Aduna, Masida, Aujikshu, Narang Pirapa, my court, Tribunal order to give Matungina.
chief secretary da direct tawgre madudi kaino chief secretary should direct madu direct issue appropriate instruction to concerned district magistrate ASP haina madugi posting de piraga masi makhata na kana gumba amatana semga chagat pa yaroi no further construction by anyone madu yararoi haiba pot ma pigre haiba se aduna masigi potsi da ikoina kanana masigi potsi ikoina kanana support toribano aduga masigi potsi kanana construction tawkiba tawda main role logibano adu madugi pot khudimak to loina mak liable oil gadawni for end of justice haiba se ikoi kokomi gi keno da yauri ngarang mo koi demand ko aduna masi section 20 of the National Tribunal Act 2010 da mana pibe am short amaka haijage keno when making decision must apply core environmental principle and sustainable development aduga the prescriptionary principle aduga and the polluted pay principle ensuring order balance need with further environmental protection haina madugi pot mo yam short admai yawni adu kaigino adugi pot to hapa isi haikanda akoina key principle under section 13 of National Green Tribunal da ngasai sustainable development da kari yawi number 1 da meeting present need without compromising future generation ability to meet theirs na haire ani shubada precautionary principles that by taking preventive action against potential environmental harm even if scientific certainty is lacking haibako ado ahum subuda polluters pays principle that the entire causing pollution bears all costs of preventing controlling and rectifying the damage na yauri pone ado magi significance sing da man pidib se ma anikak pi kaino da this principle guide National Green Tribunal to deliver holistic environmental justice focusing not only on immediate relief but also on long-term environmental health and responsible industrial practice senako are ani shubada they help determine liability for damage and safe industrial behavior towards more environmentally sound operation hana piriba potse masigi potse pina ngasagi aina haijabado ngasagi koina German road tiger road si masigi flag up to matamda even elected maraktage ngasai any cookie type te karak ki cycle gi MLA ki mya hoxing yawbagi adugumba report laihi aduga madu mana tawri photo ma aranba thabaksing tawruga la e adunga si irang sagarpada moi any cookie tribe ki dagi yorokpani mastermind ni ponilan je kaina mayam na haina report to madugi manungda amasu masigi lambi sembadu ji yaromi je without magi kaino da ayam amta yawdana without any legal and environmental procedure or any other statutory approval yawdana taromi makoi adum tawri posine aduna swice dane akoina he haijaba akoina a person with muddy feet wearing a royal coat cannot become a crown prince haibase ai makoi da hainingi aduna tasengna sigi posi kai dawjege hai ta kada akoina he demand tawdun lakchaba hoji akoina jo amukchu makhata na sigi si hoji German road tiger thing poi matang sida khudong chab lawr kan ai hoji mamang da pan da kitang yaujagi ba masigi posi kamaina akoi gi solution ama Manipur gi leiba conflict crisis singsi kamain tawda ge solution gadi hai ta gadi any cookie tribe se masigi posi thupsun gi mama chungi maji karam kanda kamain tawgi hai matam da akoi history phakala ka ang yong matam da in 1951 dagi hauraga akoi Manipur se 1951 da Parsi state ona leiringai matam da akoi matam da any have why sooner kanda any cookie tribe any Lusai tribe, any Naga tribe, and a Tamame. Adu 1956 ta parliament na masa gi sabsaba magi distinctive culture identity mai mam du yenga kana mai magi matungi na masigi any have posi law tho ganda magi loina geze notification thok na masigi pot any have posi kaktalaga adum parliament ki kano na badu thangra pot amane adubu masai yang ngai ibase akoi 2002 dagi adwai dagi hauraga na inner kono na adum toroga la akanda even 2003 da amu 1956 ki amend tok thoka kaktalaga reinsert tau chalaga any haiba wahai je hapchalaga any cookie tribe se amuk madugi matam period da hingan givene se hingali pocham kai dawre karam kandagi kamaina masi yatpa hore ngasi Manipur thoiba conflict mai hori mutapangam drijai kanda 1995 adai dagi hora kana masigi recommend da masigi recommendation on pithok na ba hana gi se muri insert tau na pot se yalakpa hobo se matam dugi naga gi yam maming lairaba ekoi gi India da su maming laiba tigers of India son of India phangi bai koi gi paung ri sang kai sing na madu recommend tauga masigi pot tau ba yare habigi pot se any cookie pitho amag hojiki poto 2003 da mu insert tau chalaki ba pot ne recognition pitho ise aduna masigi pot se dai koi yamna hot atmosphere oina madugi 1995 tagina 1998 adoi bu yam kan
hana sunaba kuki naga tori marak to da even 1995 to the even naga gi chief minister amana manung da admaina recommendation to ya bagi ikhat pa khoka pa torga pikhat pa horam mi posine aduna masi state ki koi gi cabinet na 2018 da decide to ki any kuki tribes remove to da wani hana madu hana gi former cm n birazing le government matam then 2019 gi covid ki matung manung juda madu kitang kana to kan 2023 da mu ministry of tribal affairs da hariba pot si amuk madugi pot si lauthokna bagi pot mayam ama madugi poto da main leiki maduna leiki baduna maram warakanda kuki gi any kuki tribe te kare iba natra kuki gi sumaina separate administration natra legislative power natra makoi gi separate territory le na tana honai kangu singna ngasai gi sarkar je thugai ba pam natra any manipur government sasan leitraga president la ga the president na ngasai pot pithok pangam gadra article 371 kano the koi gi kano the jamun kashmir 370 gi scraps ogi dana ko 371 c marum thupaga na madu karan da ya gadra kaina khanjara kanda haib tare ai wakal ni adamain tawra adamaina mo khoina mu haura kanda madu gi potu tawno hon then 2024 so amu kano da ministry da ngasai former cm billion july da amuksu e gi haib gi record smain legi badana maram wara kanda manipur se ekoi da sengna hadaga di yamna sathi bo pot amada ngasai gi eni ko gi time tholi pot se kanna bo hona bodu gi maram duna oira kanda yam sang na phummaga leba pot khangau dana 3rd May 2023 de koi pokhai gi budune pokhai gi budugi matung da sudum maina mana le ngai torom bo pot ne aduna yam nangak po pot se handakta paper da heading karaga thoki ba ST certificate ta matang da koi manipur gi government employee gi list ngasai gi ST certificate ki mai gi keno da criteria sing da yaw do pot amada torom me hai ba da koi na RTI gi through the NTTB gi report amada the devanis asong ko amakak na ma gi tha ba da 40 government department tha matam da even water resource ta amada tharakum matam da ngasai gi tongan ama 2003 dagi na huji bo haura ganda amuk reinsert ro de haura ganda keno da any cookie tribe dagi hapam ba yauri ar horticulture department da adagi amama fishery da kaida mayam ama yawbuni madugi pot leikre aduda aina khoina ngai je matam da mapana wifi oraga machana any cookie tribe amana thado or any cookie tribe obu yauri sigi posi khoi adu tagadi ngasai gi article 342 da mare constitution india da ngasai gi president na tawya ba khara ngam ba khara leidana ko adai da sigi magi ST gi matang pi bagi da masi yaya de habigi pot da de then article 16 clause 4 da madugi potu legal question khara ngasi raise tawre kaina harak pai pot da maya matha sa ba pot khara ju higi adum leiram gane ba aduna even mate ka haiba tribe si only 2012 da masigi pot si include to giveni haiba pot ama khona ui aduna now higi thadau kuki natra khongchai kuki kaina haiba pot si utoda thonjala kana magi separate entities or mayam sing sudum punjalaga thadau ga enigu gi taka manan bai type ka to pot lagwa pot mayam amne adri kari gi no hai kanda akhoi gi parliament ga se akhoi singi kuki gi sip ne haijaba leader ne haijaba khara na pirakpa certified tro copy dno da metal namma ga chat pai fiam ne buji lai jaduna constitution gi oiba safeguard protection mayam mangakpa atmosphere mayam monal lakpa pot mayam ama then swai da mayam ama to ri pot sing jai akhoi na ngasidi akhoi da sengna haraga di yamna ngakningai leite suma pot mayam sing asai concern competent authorities concern singsina masigi pot mayam singje hojik aikoina kumna takhai ba thijan ba mathau tai aduna aikoi Indian penal court ki aikoi matungin na aikoi criminal conspiracy waging war da aikoi 120b 121 121a bachumba mayam torji panba yai then aikoi criminal intimidation 504 506 attempt to murder 307 zitwana IDBC sangmarga torokpa aduna promoting enmities statement aduga ngasai causing public mischief ta aikoina 153a aduga 505 clause 1 sub clause b da yauriba abatement gi 109 gi toriba pot mayam singa se ningthi jina akhoi panjhallaga da sumba karan trun toriba pot mayam singse masi logi matungina cherak pi hodragadi akhoi gi manipur se dum sinking community oire hariba den hujik changjing khubung gi khoina khana gi pot ngangudra moidra ka haibasi masi thugaina bo honar ko dum sumba mayam jina criminal conspiracy mayam masi keno to wi pot dum toroi haningai leite aduna any ko gi drive ta khoina ji haijaba mapa dana wifi oiba thada oiba machane ni ko gi drive oi kain to bo pot sumba mayam laiba aro ST gi pot su masak thien bo pot am laiba pot singse akhoi da fajaningai oiba pot am tam khoin to bo leite lenga ke aya ba yaw su adu any kainom da magi tawgada ba magi mayam sing thabak sing tawdraga su pukchau do tawchen ba yai haiba gi pot
पोता इकोई तौसलक्प मयाम सिंगसिना ngasi इकोई अवाबसु ताई अदना इकोई तसेंगना हुजि इकोइना हाइरिबा आर्टिकल 342 गिदा इकोइना पीरिबा इकोइगी कैनोगी प्रेसिडेंट गी पीरिबा पोटसे मसी मखोइना लाना मिसयूज तौनबा होनरकपगी कैनो म मयेक सेंगना ngasi gi टाइगर जमन रोकी मतंग यजु ओहेन बने मरमदि कैनो द मोइना अदना give the president the power to specify tribal or tribunal adaga magi poto community do adugi ka ST on classify to we have people have yaw si hoji PR lai manung dri moina lambi simjam da suma mayam su yaraga eni ku gi tribe si khudong chablo mayam tawno khona ba taw yo pot se aduna ne na idi thamjaningi aduna promote understanding and empathy kai je suma pot mayam si lai roi resolve conflict constructively kai je koi phangado mande ana phangna bai damakta ko komina loroi ba thodang suma mayam singse ai koi ta sengna haragadi intellectual cookie jo council gumba amakakna gyan men ta dan trobo thawak tu da ikoi nathari ga chaki ba chumoi adana chumba pot mayam sing se ikoi na masi yamur kumna thena mathau tai adu ga sigi mathakta sugumba lambi sing se makudana maram mor kanda illegal encroachers illegal immigrants narco terrorists sing gi changbam aduga illegal practice mayam ama even drug ki lalon bagi lambi onthorokpa am dil to bagi lambi onthorokpa pot mayam sing se masiga mari lenan dum ga sa ina haijaba section amakak for using illegal weapons and other dangerous material like explosive things mayam sing jadra pure have the khang lerabina section 326 427 435 436 sigi mayam go se palaga dum phabi yaw po sing se phabi yu hana natraga madu for end of justice madu daka lai hana ai admain thamjaki